अहंबदा पाव चीफ मिनिस्टर युमनाम खेमचाना लेखिद्रबा एमएलए बुंजागिन बाल्टीगी मफमदा इकाई खुमनबा उठ्ख्रे अमदे नुमित हुमनी स्टेट मॉर्निंग लाउथोख्रे खुरुमजरे ISTV पाव मीटिंग ताबीरिबा पुमनमकपु तराम नोकजरे पाव संतोकना पिजरे चीफ मिनिस्टर युमनाम खेमचाना ngarang Delhi da hek thungbaga Medanta Hospital Gurugram da chetuna leikidraba MLA bungjagin balti gi mafamda ikai khumnaba utkhre chief minister na imung manung gi awabada serugyabaga loinana minute 10 rom wari saki leikidraba gi thawaina mapugi nakta ingna chikna leirunaba laishon thoram amasu pangthoki thoram asida jingai SC gi MLA Khasim Basum Tipaimuk SC gi MLA Ngur Sanglur Sanatesu serugyaki leikidraba luchingba sibu ikai khumnaba oina numit Noon-Istv asina awaba fongdoknaba lauthokre Thanlon SC ki MLA amadi Hanigi Tribal Affairs and Hills ki Minister Bungjagin Balten lei khitabada Deputy CM Losi Tikhona awaba phongdorakle Deputy CM na thadorak pachirol aduda mahakna lei khitab ase mahak Assembly constituency gi mioi khaktagi natana pumnamaki mangjabani mahak integrity wangba khenabaleitana mioi babu nungsiba amadi chokthabaleitana honabakanba mioi amani luraba tanfam kayada mahakna piramba afaba paukta kaya ngasisu ningsingduna lei imung manungna nanghoriba awaba da mapung fana sarukyari mahaki thawaina mapugi leikolda ingna chikna leikiba oirashinu haigi Kanglaipak Student Association KSNA English ni tarani thoidagi hauduna jahi khudingi pangthoktuna lakpagum handak jahi English ni kuntaruki oina su pangthokadoriba taramari rak suba Kanglai Mega Sports Festival asibu promotion tobo oina KSNA senduna Imphal gi Kangla Western Gate gi bike rally lamthapagi thoram pangthokre biker kayana saruk gyatuna pangthokiba bike rally lamthaba aduda Youth Affairs and Sports ki director Dr. Mayang Bambheto Kanglaipak Student Association gi volunteer sing amadi Biker Chartered Romna Serugyaki Youth Affairs and Sports Director Dr. Mayang Bambhetona Sports na lamdam asibu afaba achumba lambida chatpada achaubu thodang loduna lagli yauksang na chingba harau kumhai gi mingda khunaiga chana daba kaya tawbagi mahuta sports da mai onsinduna naha kaya bo achumba lambida puna bohona ba mathautai nisana chingba fattaba hainabi kaya dage sports na miyoi kaya gi punsi kanduna lagli fongdoki Kegi live hogi change that involved torkan my peddler in involved to kegi live hogi change that involved torkan my peddler in involved to user in involved to idora kanda healthy lifestyle ma lagna mo kan so role lori when in sport as a career option logo ya hogi status la ni na angang ji sports hogi mumbai na kan ji Manipuri da ori ba no pa sing na hogi bola bang sing ba ji lady ba sports academy sing ko ra sanawi mumbai nong kan lai sai da ai jau ji sai na lori ba ro ya so sai da ma ya mo corporate to view Thauram aduga mari lenana KSA gi president Seram Hemjitna yauksangi mingda naha oiriba miyoi kayana mayai kaba chinjak chaba amasung mitopki chanabi matau tambagi hinabi kaya asidagi kalhaunaba KSA na asiguma thauram asi pangthokpani chahi taramari chupna KSA na sinduna Kanglai Mega Sports Festival mai pakna pangthoktuna lakli fongdoki Mitau tambagi halin malaitraba koigi inkhaliba naha singna yauksangi kumhegi marumda sahi devani sasina duna koigi thoning dum pram yam tholokpa yauksangi marumda inkhaliba naha sing lipi masa sing asina nami da thoktuna koigi miyam da ni bagi hainabi koigi sanabi mo akhalakpa amadi masigi marumda tawriba thoning dum pram kaya ama thokiba asigu makaya asigi sanabi asibu koina nathira ga sadakanda akoi KSA na tlon TFT heptana sathajalakpa Kanglai Mega Sport Festival andak sahi gi su maski thaknai digi pangthok sarkanda maski thaktereta losinjargani nasi loina da pangthok sariba akoi gi bike rally asi akoi gi inkhali bana hasing asida akoi gi promoting amoina akoi gi sana kumai asida sana marum da mai onsala si akoi gi asigu me yauksingi marum da leiriba phatra sanabi kaya asi lapthokuna sana badu onsala kanda tijang kanjan da masamu khaba iram dum oirasi haiba wakhadu phonduk sobadagi nasi gi sport for a science haiba thim asida nasi KSA nasi gi bike rally asi sijaba
Quality education haibasi lairik tambagi mawong adu khakta nate examination asisu quality education purakpagi achauba maram amani haina Zonal Education Officer Bisupur Atom Gunamani na ICTV News ta phongdoragli wafamasi February tang kunhumdoi da haugadoriba bosem na loba class 10 gi exam da saruk yagadoriba Bisupur district ki apun mahiroi listing ahum ga chamapan ga subna humfu nipan da yaifa paujel piba ga loinana thagadoriba exam asida pamdaba thoktok amata thokhandana nungaine exam thanabasu appeal tawra Mini Secretariat Complex ki A Block ta leiba ZEO ki office ta ISTV ka khanana unaba aduda ZEO Atom Gunamani na makhata na Bisnupur district oina apunba center tara manga da IDP mahiroi chamaga nifu manga yauna punna mahiroi listing ahunga chamapan ga subna humfuni pana exam asida sarukya gani exam thaba matamda mahiroi singna nataba pambai sizinadana isana khangjaba haizaba adu tamak ibiu loinana mama mapa guardian singna su pangthok kadoriba exam ase yamna igna chikna pangthokpada mateng pangbiu hairaduna quality education purakba haibasi mahiroi singna thagadoriba exam aduna su achauba khudam ama oigadoribani afaba khunai ama oinaba honabada afaba mahiroi puthokpa haibasi aikhoi khudimaki apambane maramaduna exam thabada pukning changna pakhatpa amadi akiba yaudana isana khangjaba haizaba khudimak piriba matam aduda mapung fana ibiduna Bisnupur district ki mahiroi khudimak mai paktuna tungi punsida mai pakpa mahiroi amamam oibiu hainasu ZEO Atom Gunamani na appeal tawrakli Liba February tang kulhumdoi 2026 asida high school leaving certificate exam asi Manipur pumbai oina pangthokadawani pegi Bisnupur district ki oina panba angang 3968 na examination center taramanga da parikha thagadori haiba HSSC exam 2026 asida pegi Bisnupur district ki oina relief camp 41 dagi angang chamaga nifu mangana exam se thaba yaugadori exam thagadori bangang sing mama papa sing amadi society as a whole punamakta aina appeal tawjinin ba wafam di haiba exam se yamna angang sing gi career da yamna maruiba exam amani adana phajana pung phana pangthokda aikoi kudimuk ki daita lei adaga mama papa sing asu ingna tapna legumba makal amatagi unwanted environment amata create tawdabida Gyan tana lebina ba aina pila taksage exam si thari wa ngang singsu yamna wakan leitana kamudun irakanda yamna kamo environment amada pekha thago obiu paugi marak thana temba break amata longminase Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi selaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Dada Ibe makigano Azab tamo Sige yumse next time tina checksin na laksilaga thamkhrabani ne Dada nang se juhar habaga amta kidarbo asumna mayamna na machalbo ngapshan lugum masigi yumasibu asoyangan kokadabagi next time tina ngapseli next time ti juhar habadi ngaptokna na basembani German technology sina bana concrete ka tokna tina ba matamda kapamul amuk hena angle adli #TMT strength is in the way honglakli ba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senhalakti kuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule break matung taram nok chede pau makhata na pizari Afaba mapangal kanba lamdam ama oinaba hotnabada miyamgi hakmatpa amati khunagi yeknaba oiriba BJP bu marufang na muthatpa tangai fade chawkhatpa India amati Manipur oinaba Congress po mapangal kalhanba matam oire haina MPCC ki State Legal Department ki convener Advocate Laiton Jam Brozena haikre wafamasi taruba afaba khunai ama oinaba ki pandamda ngasi dei hauduna oinam SC ki manung dalai riba mafam sinba thungna chathagadaba social cleanliness drive hawdokpagi thoramda haikibani Bizan oinam SC na sinduna oinam kaithil dagi hawdoki ba cleanliness drive aduda oinam SC gi manung dagi lakba myu kya su sarukya kibaga loinana State Legal Department MPCC ki convener Laiton Jam Brozena makhatana afaba khunai ama ohenba haibasi luna nana leiba tangai fade
afaba khunai ama ohena bahona bada aikoi bungak pi senpi ka taba mihut sing adupusu afaba mihut khanba tangai fade ngasi lamdam asida chahi kaya laifam chafam khangdana awaba tangkak amadala heliba asi BJP ke lengak asina thokhan bani hairaduna India amadi Manipur dagi BJP maru fangna muthalaba matamdata chaukhatpa India amadi awada palaitaba Manipur ama soidna oiba ngamgani haina makha takhi to clean the dirty trees from the bazaar area within the jurisdiction of the Onam Assembly constituency, to clean the dirty trees from the whole bazaar area, to keep good and clean. And not only cleaning the dirty trees from the bazaar area, we are giving here one message to the entire people of Manipur, that to clean the hearts of the people of the state for selection a Janan Congress candidate in the upcoming general election which is to be held on next year, to save your future, to save our indigenous people and to save our motherland, and also as well as to avoid from the evil BJP government. This program is organized by one Onam Division Onam SC, which is a voluntary organization. Manipur gi aruba laifam singi manungda ama oiriba Besupo district ki kainok da leiriba lining thau lam ahingbagi khubam gi akoi badang asi thaugal luki thongmi singna set sengba ka loinana sajibu nong mapanba maitei charau bunumita pangthok ka doriba lining thau gi thoram pangthok na ba sem sabasu haukrei hauki ba chahi kayadagi pangthok tuna lakpa thauram gi saruka ma oina sajibu nong mapanba numit ki thauramda state district amadi gram panchayat ki thakta afaba mahiroi sing pukning thogatpa tongan tongan ba hiram kayada mithoi mihel pasing yauna sana khona ba nat amadi culture da mikok thonglak pasing bo pugning thogat pegi thoram su pangthokani haire lining thogi laikol gi akoi bagi sit seng baga mari lenana lining tholam ahing ba thogalu ki president waheng bam homeshorna hauki ba chahi ani ahum asida Manipur gi tangdu leita dabana maram oiduna lining thogi thoram pangthokpa amade award kaya piba leplurabasu handak chahi gi oina de march ki tang 18 sajibu nong mapan ba numit asidadi lining thogi haika leka tamba amade thauram ama soidana pangthoklagani numit asida malem gi mafam amata da leite haina riba lining thaulam ahing bagi mafamda Manipur asi nunga yaifaba hana suna leitaba tangdu leitaba Manipur ama ohenbina ba aikoi puna thauminasi numit asida lamdam asida leiriba mipum khudimak lining thaugi haika leka tamba asida sarugyaminasi haina su paujel pirakli laiba sajibugi noma panba sida lining thaulam mahing bagi haika leka tambagi numit thoe haiba numit asi mamangi chahi ani se akhoi mapum phan tobu ngam jakhide maramdi Manipur gi irang sina maram oirga maram aduna lakadoriba akhoi sajibu noma panba March ki tang 13 2026 asida de khoi mapum phana pangthong na ba sem saba losin jarakle maram aduna lebak sida tanggu letaba poraknaba amasung malemda lam ahingba haiba jaga asi mafam asi khatang kaino dali je oibanina line thol lam ahingba gi asum laba hikal ikat tamba miyamna apamba ningbada thongyana mayamna thajanariba sum laifalmen asida lakpi harakanda akhoi hikal ikat tamba sida saruk yabi loinana numin asida akhona Manipur gi SSLC 2025 ta makok mathang ta kharba mioi sing amasung Bisim district ki ma khwaide score toba adum laba topper student ahum khanga chaba loinana kaino gram panchayat ki ona first division khudimukta su meritors award pijagani loinana cultural program amasung excellence award tongan tongan hiram thingda sakhang laba adum laba mioi singda koina excellence award su pijagani loinana international su national ki thak ta leba khogi kaino gram panchayat ki oiba sanawro singda su asum laba sports meritors award sa pijare kan akhon mayam puning thoga chagani loishilakpada maroiba pawmu kana pizari Chief Minister Yumnam Khemchana lei khidraba MLA Bungjagin Balti gi mafamda ikai khumnaba utkre amadi numit humni state morning laukthokre Hauzik fawbugi Noon-Istv na sandokchaba Manipuri pau matang sta loizare mireng tabiri bapum namapu amukana khuram jare